ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯁꯅꯥꯔꯩ ꯑꯗꯨ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯗꯦ꯫ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯀꯣꯏꯔꯨꯔꯒ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯇꯣꯏꯅ ꯏꯁꯧ ꯂꯥꯡꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯑꯗꯨ ꯊꯤꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯆꯩ ꯊꯥꯡꯗꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯊꯥꯗꯣꯏꯁꯅꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥ ꯐꯥꯅꯕ ꯊꯦꯂꯣꯡ ꯑꯃ ꯂꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ, "ꯍꯦ, ꯃꯗꯨ ꯄꯥꯏꯌꯨ, ꯆꯠꯂꯨ, ꯄꯥꯠꯇ ꯉꯥ ꯐꯥꯔꯨꯆꯣ꯫ ꯅꯄꯥꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗꯅ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯁꯤꯟꯅꯕꯗꯤ ꯌꯥꯔꯣꯏ꯫ ꯅꯇꯥꯔꯣꯏꯁꯤꯡ ꯀꯌꯥ ꯑꯃꯗꯤ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯂꯣꯡ ꯈꯣꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯉꯥ ꯐꯥꯕ ꯆꯠꯀꯗꯕꯅꯤ." ꯃꯃꯥꯇꯣꯟ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥꯅ, "ꯌꯨꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯇꯧꯖꯒꯦ, ꯑꯗꯨꯕꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃꯂꯥꯅ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯨꯆꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥꯇꯣꯟ." ꯁꯅꯥꯔꯩꯅ, "ꯀꯔꯤ, ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯔꯗꯅ, ꯃꯁꯤ ꯑꯉꯥꯡꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯈ꯭ꯔꯦꯗ꯫ ꯅꯪꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ, ꯅꯃꯥ ꯁꯤꯈ꯭ꯔꯕ ꯑꯗꯨꯅ ꯊꯝꯖꯔꯝꯕꯅꯤ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯒ ꯌꯣꯛꯄ ꯊꯥꯛꯄ ꯉꯝꯖꯔꯔꯣꯏ." ꯊꯥꯗꯣꯏꯁꯅꯥꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔ ꯃꯃꯥ ꯑꯗꯨꯕꯨ ꯁꯅꯥꯔꯩꯅ ꯄꯟꯗꯨꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯃꯥꯇꯣꯟꯅ ꯂꯪꯊꯣꯔꯛꯄ ꯊꯦꯂꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯥꯠꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥ ꯇꯨꯡꯒꯣꯜ ꯑꯗꯨ ꯉꯥ ꯈꯔ ꯐꯥꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯃꯥꯇꯣꯟ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯇꯨꯡꯒꯣꯜ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯊꯝꯃꯤ꯫ ꯑꯗꯨꯗ ꯁꯅꯥꯔꯩꯅ ꯌꯦꯡꯗꯨꯅ ꯁꯧꯔꯥꯡꯅꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈ꯭ꯔꯒ ꯉꯥꯕꯨ ꯑꯁꯤ ꯈꯛꯇꯃꯛ ꯐꯥꯔꯛꯄ? ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥ?" ꯑꯁꯤ ꯍꯥꯏꯅ ꯄꯥꯠꯇꯒꯤ ꯋꯥꯅ ꯀꯥꯔꯛꯂꯤꯕ ꯊꯥꯗꯣꯏꯁꯅꯥꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯅ ꯄꯦꯟꯗꯅ ꯀꯞꯇꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ, "ꯄꯥꯕꯨꯡ, ꯀꯩꯗꯧꯉꯩ ꯂꯥꯛꯇꯣꯏꯅꯣ? ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ꯫ ꯄꯥꯕꯨꯡ, ꯑꯩ ꯏꯃꯥꯇꯣꯟꯒꯤ ꯁꯔꯩꯁꯦ ꯈꯥꯡꯕꯗ ꯌꯥꯝ ꯋꯥꯔꯦ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡ ꯂꯪꯐꯩꯗ ꯃꯄꯥꯕꯨꯡꯒ ꯊꯕꯛ ꯆꯠꯃꯤꯟꯅꯈꯤꯕ ꯃꯇꯥꯎꯁꯤꯡ ꯑꯗꯨꯗꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯄꯥꯕꯨꯡ ꯇꯣꯝꯕꯗꯤ ꯍꯜꯂꯛꯂꯝꯗꯦ꯫ ꯎꯃꯪ ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯆꯤꯡꯗꯒꯤ ꯑꯣꯟꯊꯈꯤꯕꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯈ꯭ꯔꯦ꯫ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯁꯤꯔꯤꯕ꯭ꯔꯥ ꯆꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯊꯥꯗꯣꯏꯁꯅꯥ ꯑꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯈꯟꯕꯗ ꯇꯨꯝꯕ ꯆꯥꯕ ꯌꯥꯔꯝꯗꯦ꯫ ꯁꯅꯥꯔꯩꯗꯤ ꯏꯁꯧ ꯂꯥꯡꯕꯗ ꯂꯣꯏꯔꯦ꯫ ꯁꯅꯥꯔꯩꯅ, "ꯁꯅꯥꯔꯩ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯀꯔꯤꯅꯣꯕ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ? ꯍꯣ ꯇꯥꯇꯣꯝꯕ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤꯒꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯝꯅ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯧ ꯍꯥꯏꯔꯤꯕꯅꯣ?" ꯍꯥꯏꯗꯅ ꯄꯦꯟꯗꯅ ꯆꯩ ꯊꯥꯡꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯅꯥꯔꯩꯗꯤ ꯍꯦꯟꯅ ꯐꯠꯇꯕ ꯍꯦꯟꯖꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕꯒꯤ ꯁꯔꯧ ꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯂꯩꯔꯕ, ꯁꯦꯜ ꯄꯥꯏꯔꯕ, ꯑꯍꯜ ꯑꯣꯏꯔꯕ ꯄꯨꯛꯆꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯊꯥꯗꯣꯏꯁꯅꯥꯕꯨ ꯊꯥꯖꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯄꯨꯛꯆꯥꯎ ꯑꯗꯨ ꯊꯥꯗꯣꯏꯁꯅꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯃꯥꯇꯣꯟꯒ ꯁꯤꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ ꯑꯣꯟꯊꯣꯔꯛꯄꯗ ꯄꯨꯛꯆꯥꯎ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏꯁꯅꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ, "ꯅꯪ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯛꯄꯅꯣ? ꯌꯨꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯣ." ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯛꯆꯥꯎꯅ ꯊꯥꯗꯣꯏꯁꯅꯥꯗ, "ꯀꯔꯤꯒꯤ ꯑꯩꯗꯤ ꯅꯪꯕꯨ ꯄꯨꯗꯅ ꯆꯠꯇꯣꯏꯕ? ꯍꯧꯖꯤꯛ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ." ꯍꯥꯏꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ, "ꯏꯃꯥꯇꯣꯟ, ꯏꯃꯥꯇꯣꯟ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯅꯆꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ." ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯛꯆꯥꯎꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ, "ꯀꯔꯤ, ꯏꯃꯥꯇꯣꯟ ꯀꯟꯕꯤꯌꯨ ꯍꯥꯏꯕ? ꯅꯪꯒꯤ ꯅꯃꯥꯇꯣꯟ ꯑꯗꯨꯅꯅꯤꯅꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯂꯤꯕ." ꯍꯥꯏꯗꯨꯅ ꯁꯤꯊ ꯅꯣꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ, "ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯅꯠꯇ꯭ꯔꯕꯁꯨ ꯏꯃꯥꯃꯛꯅꯤ ꯈꯟꯗꯨꯅ ꯂꯩꯔꯒ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯔꯝꯗ꯭ꯔꯕ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥ ꯅꯥꯀꯟꯗ ꯂꯩꯕ ꯊꯥꯡ ꯁꯨꯔꯤ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯊꯤꯟꯖꯤꯟꯖꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯄꯨꯛꯆꯥꯎꯅ ꯈꯥꯝꯅꯕ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯩ꯫
ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯄꯨꯛꯆꯥꯎ ꯑꯗꯨ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯂꯛꯇꯨꯅ ꯑꯣꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯃꯃꯥꯇꯣꯟꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯃꯥꯇꯣꯟ ꯁꯅꯥꯔꯩ ꯑꯗꯨ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯦ ꯈꯨꯜ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯨꯛꯆꯥꯎ ꯑꯗꯨꯁꯨ ꯃꯔꯥꯜ ꯂꯩꯕ ꯀꯧꯕꯅ ꯃꯍꯥꯛꯁꯨ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕꯗꯒꯤ ꯁꯣꯏꯅꯥꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯔꯩ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕ ꯆꯥꯛꯅꯤ ꯐꯤꯅꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯁꯅꯥ ꯑꯗꯨꯗꯤ ꯂꯩꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫